ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯇꯥꯏꯔꯦꯟ ꯄꯣꯛꯄꯤ ꯑꯃꯗꯤ ꯁꯉꯥꯏꯊꯦꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯒ ꯈꯨꯜꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯨꯜꯉꯥꯛꯄ 3 ꯁꯣꯛꯂꯩ ꯉꯥꯔꯥꯀ꯭ꯋꯥꯛꯇ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯕ ꯕꯤꯖꯩ ꯄꯥꯡꯒꯜꯒꯤ ꯅꯍꯥ 3 ꯁꯣꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ MMWOꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ amadi Imphal West East amasung Bishnupur District ngasi numidang wairam pung 5 fauba curfew komthokre curfew tension belaitre Member Kurumjari, ELITETV Manipuri Pau Miyang Tabiri Basingbu Vijayeta Khangembam Nataram Nokjari, Hausik Mapungweba Pau Miyamda Santokna Pizari. Tairen Pokpi amadi Sangaitel Kuki Militant Chingna Singa Kulngakpa Kunza Singa Kuthoknabada Kuki Militant Chingnaba Ani Lekidre, Kunza Ohumna Asa Open Nankre. Taudoga Sing a Sia Pung Marirom Taba Matamda Chapmanaba Pumpamda Kuthokna Kibane. Kuki Militant Singaduna Ahanbada Nomai Kapsila Kibane Haide. Kunza Singna Makogi Lejaba license ki Nomai season aduna Kapki Haide. Tungda combined force Tomzilaki Haide. Taudoga Sigi Matanga Hosi Sport Ka Naknaba Mafamda Ekoigi Paumi, Langamba Madi Hentoi Baladi, Nahaki Mamanga Langambana Pirakiba report. Akoi thodo khopam oiriba maruina akoi Tairen Pokpi amadi akoi Sangaitel gi matang dang side gi cover toriba akoi gi paumi langamba amadi hethoi ba mafam dur leiri langamba hauji update latest kai paule hauji pung manga ta tore pung manga ta sala bani size da kari update leiga sai du da asopan hangat prana daga misi mina hangat pra kai lemta habiu sir hauji ki oina ngasai gi makha tarpa pawgi matungina akoi gi Maitegi Kunja Kulingakpasing Asopan Nang Hai can hijagi Badu, Hojik, me home recover Tore, me whom I see Hogi Loksaptagi Nata recover to Japani, to recover to me whom I see can ambulance the Putana at the hospital the Lakan Nabagi Pugresa. Maruna correct, right? The God, so Emoji Satina Pum, Jinesopayabra, Kamaintovi, Kunjasing. Akoina hojiki mi ahum puthorokpasida akoina uhobada mi amadi makongda sue aduga mi amana makajaida sue aduga amajina akoina uhodabadagi karamba jagada suino haibadaju mi nabudi adum haidubu akoina mi kan imit man uhodabana confirmation tawbudi ngamjawtra atopana haibada kadaida sui haibagi pawle moina haibada hojiki yetlomgi khutta sue haibadi pawtare duga hojiki kan akoi khubomjida Kubomji the Kate Habagi Pausa Pide Mona. I don't know that I say confirmation with the Bakoi, Pau Diller confirm with the Bakoi, Cookie Militant, but any she have the confirm every Arabraka later. Langamba. Masi Matajama don't confirm over here. Masi Pau Jaquina, Hogi State Force Amadi, Armiga, Pau Honor, Matunda, confirm over here. Mahom to the current of him lady, Tibum, Taribra, I can get out packet, but we Mahom to that. Mafamsida hojise akogi maitegi khulngakpasing lokthokraba matungda mafam asida kanoju akogi Assam Rifle ju army ju mayam ama hojik post tawduna position lawduna leire amadi akogi state force ju mafam asida makhatana adi nakalani gi oiba khuthona danaba section tharang khutuna leirisa Tagatsari Langamba, Makatana, Aduga, Lona Pauluna, Pona Zageduga, Maruina, Matai Tambigi Ba, Sangai Tilly, Madame, Sangai from degree from Karam the Legre, none of a Padina. Sangai Tilly Fibam Zang, Sagi, Ayuta, Tokiba, Tododugi, Matunda, Hojifoba, Hogi Nakalanigi, Oiva, Irang, Toy Habigi Pauletri, Adu Tawadabu, Irang Toki Banina, Hogi Manana Poda Lady, Pajamiami Painabana, Maramutana. Jagasida Kogi State Force Kaya Amadi Kulingakpasing position Loduna Praja Singbu Mipaiba Poiba Sipanavana Honari. Tagatari Langamba section the Lebu Makata update and Lodun Lajage. Thank you so much. Thank you.
Houzik oiriba Manipur gi fibam asida Home Minister Amit Shah na lakliba June 23 Delhi da all parties sing ki oiba mifam ama kokre. Ministry of Home Affairs na thadorokpa cherol amada Manipur da tangdu leitaba lamdam ama ohenabagi damak political party khudimaki leader sing yauraga mifam ase pangtokadabane. Adumakpu mifam asida political party hairaga mitai community khaktagi natabada political party singi tongan ba tribal leader singsu yahonningbagi apamba tongan ba section kayadagi phongdoknarakli. Imphal East West amasung Bisnupurda law and order ki fibam fagalakpadagi ngasi district ahum asida numidang wairam pung mga fauba curfew komthokre. Curfew komthoklingaida kaithel amadi dukan sing thong hangnake. Miyamna nongmada changdaba yadraba polam sing curfew komthoklingaida lesinake. Lambida hanagumna gari chenake. Cheragasida Tyrant Popi Amadi Sangaitel da Kuthokna Kiba Aduna Maram Oiraga curfew tensin bara haidana telephone call kaya ELITETV da lake adumakpo Hauzimaki Oinade Imphal West is Amade Bisnupur da curfew tensin bagi wafam laitri. Manipur gi miyambu India government na India gi miyam oina khanba ngamdre haiba tawriba thawong asina mayek sengna takle haina Manipur Muslim Welfare Organization MMWO gi advisor Abdullah Fundrai Mayumna phongdokre. Wafamasi Houzik oiriba fibam asida maitai pangal sing victim ohelakliba asigi matangda Minuthong Hafiz Hapta da leiba association asigi office ta pangthokiba paumi singa unaba amada phongdokibane. Mangna makhata na hai Houzik lamdam asigi oiriba fibam asida maitai pangal singna neutral oina leiduna awa ana taraba singda mateng pangba amade santi puraknaba kholau kaya lauduna lakle. Masida hokiba June 15 gi ahingda nakan anida khuthoknabadagi maitai pangal angang ama aso opan nangan kiba leire. Masigi mathakta ngarang amuk moirang turel de leiba thong amada sakti leiba bom ama pokhaibadagi maitai pangal ahum soktuna laikanaduna leire. Tauriba thong asina Thokliba irang asida maitai pangal singbusu yawhanduna civil war thoknaba silibra security marang kaina leiba mafam aduda matau karamna sakti leiba bom adu fit tawramlibano mathau tawroidaba oiragadi security thambagi mathau tadre athuba matamda bom pokhai halamliba sing miyam mangda puthokadabani haike. Amaromda thokliba irang asida Union Home Minister Amit Shah laktuna yengsilamlaba matung numit 15 ni fawbadagi manungda thokliba irang asi loisingani haina thajaba pirame. Adumakpu mahangna piramba thajaba sing asi fawba thabakta onthoktana leire. Piramliba thajaba adu masa kanjanaba piramlibra natraga miyambu apangba silamlibra haiba wafam Abdullah Fundrai Mayumna makhata ke. Kilo bom pokai we thudo kado masi kanana thokan bano matau garam tholak bano kada idagi tholak bano haibase athu matam da masi gi sibu thijala kana masi langla langin puthok pigada puthok kado bani kai kuma masi puthok ta bidala tuminna government election ki betara gadi maitai pangan sigi oiba adum laba khongjang sing amsung khongthang thanglo hainai leite ta sengna maitai pangan sing lan pamde hadi pamba adum laba fruit ama khangni akoi lan khamjari bane lan khamjari ba mioi sing ngasi target tolo pa haibasidi ta sengna masidi tumliba mi hodokba atumba kaida chaina thiluba khoibungda chaina thiluba ni thokani habase masi wakhan khanbagi tangai phadaba lei marama duma thum badam da masi langla langi puthokanda aide miyam da khangan gedobuni nata ta da sum tumina lei thokra kanda miyam bu sanai na amada thamna ba kaidong do phonda roi dabani ai phonra pata da MMWO musum magi pangal singna khanga tumina khakai tholoi matam khari mamanda mafam asida aide idakna news check wanda maitai pangal amana sa jonjaba adum laba dukalama ahingda refit action force ki adum laba personnel singna mai thana ko honaramba moirang khomda gari thugai hi thudok sing ekoina khangkhal masida koina hang thamdari wafamde masida hidal legenda amagi marumda lamdam masida ngasi thokli bakang piranga sa masida tonga tonga makam sing government to halakanda civil war amada kalbat tawna bagi damak honara pra Paugi marak thana te mebra amatang nominase. Aina thabak tawi nangna thabak tawde nang a khurungdagini aigi nubi oina loksanbadane nang matik jade
ꯃꯇꯝꯗꯨꯗ ꯀꯔꯤ ꯃꯇ ꯈꯜꯍꯧꯗ꯭ꯔꯣ? ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯑꯣꯏꯔꯝꯃꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ! ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯅꯪꯒꯅꯦ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ! ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯆꯒꯠ ꯆꯒꯠꯀ ꯉꯥꯡꯕ ꯁꯥꯔꯗꯅ ꯍꯦ! ꯂꯥꯟꯅ ꯊꯧꯔꯝ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯔꯝꯕ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯃꯩꯇꯩ, ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯦꯁ ꯃꯩꯇꯩ, ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟ ꯃꯩꯇꯩꯅ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯆꯩꯆꯠ 13/3 ꯏꯪ 2019 ꯀꯨꯝꯖꯥ ꯏꯉꯥꯒꯤ 25ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯩꯆꯠ 19/3 ꯏꯪ 2019 ꯀꯨꯝꯖꯥ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯇꯝꯖꯔꯒ ꯆꯠꯂꯤꯕ ꯆꯩꯆꯠ 23/3 ꯏꯪ 2019 ꯀꯨꯝꯖꯥ ꯏꯉꯦꯟꯒꯤ 6ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯟꯅ ꯊꯧꯔꯝ ꯅꯨꯃꯤꯠ ꯊꯣꯛꯂꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯕꯦꯜ, ꯃꯔꯨꯞ ꯃꯄꯥꯡ, ꯁꯥꯒꯩ ꯅꯥꯇꯩ, ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯇꯥꯕꯤꯔꯅꯕ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯌꯥꯎꯕꯤꯔꯅꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯑꯌꯨꯛ ꯄꯨꯡ 9 ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯕ, ꯑꯌꯨꯛ ꯄꯨꯡ 4 ꯏꯁꯩ ꯍꯧꯕ꯫ ꯄꯥꯎꯖꯦꯟꯖꯔꯤꯕꯤꯁꯤꯡ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯇꯅꯧꯕꯤ ꯂꯩꯃ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ, ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯏꯕꯦꯝ ꯂꯩꯃ ꯁꯨꯔꯦꯁꯀꯤ ꯂꯣꯏꯅꯕꯤ, ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯉꯧꯕꯤ ꯂꯩꯃ ꯍꯦꯃꯟꯒꯤ ꯂꯣꯏꯅꯕꯤ, ꯑꯣꯛꯁꯨ ꯅꯤꯡꯊꯦꯝ ꯆꯥꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ꯫ Welcome you all to UNACO College, Khongman, Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manganigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Hakchang da sokadaba side effect amata leite. Makhatana hidak chabagi mathausu tararoi. Akopa moral gidamak na simaglangsin bidau Diabetes Hospital, Jenims Road near Punjab National Bank, Porompat. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudom chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba honaduna ngasi fawbalak Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akapnaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwalambe lamada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognize tawraba college asida chatliba academic session asigi akaknaba sit masing gi admission hojare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc
BSc MLT amadi BSc Operation Theatre Technology Operation BSc OTT hariba coursing asigi scholarship ki kudong saba su phangbigani amadi meritorious students singi oiba tongan ba kudong saba mayam ama legani akopa morol gidama 9856575163 college address Pangai opposite MPTC da lengbirak ngasimak kudong saba silawiu. Years of trusted diagnostic service, Babina Diagnostics. Braki matung da taram nok chare makatha pau pizare ngarang dagi hoduna lamdam asigi mapandagi changlakpa kuki sing asina maite atam chatharapi ba thong sing asibu yaning da uladuna sagolbanda lambi thingba hokre haukiba mamang thagi tang ohumda atsumna sinduna chatkhiba tribal solidarity march against maite SD demand haiba mass rally adudagi hoduna hojik numit nifuma pani suraba fawada suda leiriba kuki militant singna lamdam masida ingna chikna leijariba misam praja singda satharakliba sigi makha tarakpada ngasisu kangpokpi amadi Imphal West ki lona bada leiriba sangai thel amade boljangi mafum kaya da bom yauna nomai kaya kapsilakpabu yaningdaba phongdokladuna lamdam masigi maira paibi kayana haunaruba tawdana thoraktuna lambida lakpa gari kaya check tawduna lambida lakpa paramilitary force singna lakpada athingba piriba matong mamai leiduna halankhe lambi thingba sida sagolban tera lukram leirakta leiba apunba nupi lamjing maira lupke Secretary Thonawjam Margaret na phongdorakpada ngarangdagi hoduna sangaithel fayeng amade boljangda kuki militant sing asina chatharakliba asida bicham praja asok apal kaya yaurakpa ambulance sing asina chathok chasin tawba matamda apanba pidanabagidamakta lambi thingba asi chathabane Asukluraba matamasida lamdam asigi mapi mapa oiriba central government amade state government asina tumina leisinba asi pende lamdam asida horiba irang asi maranai gi nate masida isagi yumda thokpa thodokni khanbiraga iramdam asi kandaba yade mapaldagi changlakliba paramilitary forcing asina irang asi laksin bagi mahutta lamdam asi mai thagadaba oirabade makhoi leibagi kanaba leite Lamdam asigi state forcing amadi mama oibi kayada khutta khulai sinabiro iramdam asikan bada mama oibi kayana ahum suba nupilan lanthing nazarage haiba wafung kaya phongdorake Manipur ware hajewo ising da ware nungchik da ware mai da ware paisa da ware loina ware haiba siro haibra ba aikoi Manipur sibu India gi phibong da channa bra haiba mase akoi aseng mama khang da tara gadi lojing loyang la na tamsalai ba mayam se aikoi uda basu tawi gano adu kane masi aroi ba no pilan awam suba Serious akoi sigane haiba mase tabiu lamdam atopada leiriba walla leiriba pithribi puna magnane tabiu akoi sibana abaki de imale ba kedamakta koi thawai tagani aduga akoi prime minister home minister defense minister me amsu tobiyo kari kedamakta security singje akoi ki support roi dedi kadobai thajal leigino ba thajal kano aba state force ka koi khutukulai pibiyo imame amsu thengnage haigera hairoira ka ke akoi so akoi training pibiyo akoi so change haiba state force me am lae adagi pit force lai mayam lai kari gumi ma tawde CRP me am sa tha ga dum yeng le BSF yeng le kai do bala ino ba akoi hana ba suna ba yeng bala ira ba
aduna akwai state se akwai na wahan se India gi manung sandabra sande hai taragadi prime minister na India gi manung sande se na hai biyo noi langsung biyo declare to biyo ngasi mak declare to biyo noi Manipur se akwai gi India gi manung sande hai taragadi sta India gi state se oi bra oi dabra hai bado se na hai biyo ngasi hai daga ne akwai tangdang na akwai si imale ba ki damag theng na ge Nakalamromda Hozik Tokliba Irang Asika Mari Lenana Tera Bazar da So Kusaunaraba Miyamna Thoraktuna Lambida Lakpa Gari Amade Aadhar Card Chingba Sing Check Tauki Amade Lambida Lakpa Paramilitary Force Singna Lakpa Matamda Athingba Piraba Matung Makoibu Lambi Aduda Makatana Jangan Kide Lambi Thingba Aduda Patsoi Apunba Nupi Lupki Convener Lukram Binodinina Fungdokibada Lamda Masida Santi Oina Ingna Chikna Lejaramba Asida Mapandaki Changlakpa Kuki Immigrant Sing Asina Naron Changlakuna Lamdam Asi Machetana Tugaina Ba Honoragliba Asida Center Amadi State Government Asina Karigumba Wafam Amata Fundoraktaba Asida Lamdam Asida Ladiba Misam Praza Singi Oinadi Laibak Thibane Mapandagi Changlakpa Para Military Forcing Asina Changlaklaga Irang Asi Laksin Bagi Mahutta Makoina Kuki Singi Maikaida Leptuna Irang Asi Hengalakpa Asina Maram Oiraduna Paramilitary Forcing Asi Changhandabane Lamdam Asibu Kandaba Yade Haiduna Naha Ahal Kaktana Mapam Kayadagi Haunaruba Togdana Lamdam Asibu Kandaba Yade Haiduna Thorakpa Mamangaktane Hauzik Lambi Thingliba Asi Lan Toge Haiduna Thorakpanate Santi Puraknabagi Lambi Asi Thingbane Lamdam Asida Santi Purake Hairabadi Lamdam Asida Changsilakliba Kuki Immigrant Sing Asi Manipurdagi Marufangna Muthalase Mapam Kayada Irang Thokliba Asida CRPF Assam Rifles RAF Sing Asi Changhandaba Amade Lamdam Asigi Mama Oibi Sing Asina Langi Khwangchet Machi Langduna Lamdam Asida Amuk Hanna Santi Puraknaba Khonamina Se Haiba Wafung Kaya Thamlake Sida Kuki Immigrant Sinam Mayna de Changakpa Dugumba Foreigner Sing Aduna Aikoi Lebaki Santi Thugairapa Sida State government as well as central government Matik Chaba action local Pirataba the central government local Garagadi Punghai Jusanga Dogunate Adu Bauda Mokona local Pidana Aikoi Lebak Sida Toriba show Iba Siriba Mayam Singase Kuki immigrant singing Misang Jangon like Ibasida Nasidi Lamdamasiki Imaibian Singase Pay and Davana Helatuna Koi Isa issue Ibung Ifwasing Amadi Ipu Kanada Vidanta Aikoi Toksha Pani Tasiana Aikoina Lan Horage Moyimata Quick and not Orage Kulai Paraga Lan Hogan Tolopanate Supna de Santi Puranga Vidanta Koi Tamoy Sakti Yaduna Maramoraga Santi Puranga Bahona Zabani Tasiana Aikoina City Lambia Sida Sangai Telon the Kapna Ribasigi Noire Habigi Ipa Pandi Pavati Akoi Lambi Tinjaraga Kuki Singi Supporter Laiba Maruana Assam Rifle CRPF Aduga Rapid Action Force ki Lami Sing Asia Koi King Naba Togani Aikoi Lingjen Manarasi Lamdamasiki no Pising Ing the Tapna Leramba Punsido more than the Langanaba Kuki Sing Asia Manipuragi Maru from the Pukok Nenaway Akoi Torang Torasi Lambi Pocket Celesi Iva Punchini Akoi Tamjani Haukiba Jun Taramangada Iramdam Kanba Apunba Lupki Nupi Taret Nasaba Kangbu Amana Delhi the Prime Minister Narendra Modi Unaba Chalubada Tengnaraktaba Asi Thamoi Sokna Nungaitaba Fawi Haina Ikalgi General Secretary Wahengbam Luang Lemana Fongdokre Wafama Singasi Major Kuldalaiba Manipur Press Club Ta Pangmi Singa Unaba Amada Fongdokibane Mangna Makata Araduna Mahak Masa Yauna Thongnaujam Asalata Hidang Mayum Bijapati Thodam Rezina Ketrimayum Dr. Mamta Pangabam Anita Kaidem Chaubi Mioi Taret Asina Prime Minister Unaba Jungi Taramangada Chatpane Assam Rifle na Kuki Militant Singi Mateng Panglibasi Athuba Matamda Loktokadabane Maitei Haiba Furup Asi Lan Pamba Furup Nate Adubu Irang Asi Sunglep Leptrabade Manipurda Ladiba Maitei Imam Mayam Amade Maitei Praza Mayam Su Irang Horagani Haina Fongdoke Assam Rifle na Nomai Kapada Nukin Assam Rifle Tingi Kagino CRPF Tingi Kagino Assam Rifle Ting Benoit Tingai Assam Rifle se Aquina Tingi Narco terrorism gi Jangaga Makoina Toki to Mayam Lake Reba Aduga Aduda Natana Makoina Peter Makoida Kulai Panjali Chikuma Mayam Jet Todanaba Nomai Pai Masen Sona Gratu Akoi Miam the Dimadu Todanabi the Matakoina Madu Sing Tobani Habasima Koi Mayam that do sing there Aduga Hojikla is the Aquina Haining is a Iram Damsida Tandu Laita Punsi Oinanabagi the Makoina Han Kom Toga Tadoga Tamuraba Chana Kangon Mayamdo Pitibiki Nataba India given a Chanabi Mayama Logi Matanga Atop Education Gida the Langak Ronda Lady Mayamse
horokpa mayamduna ngasidi khoi se loina mangai aduna masi moina amona review tawraga athu matamda narco terrorism gi chakjang je laiba lan se lok handok ta bataraga de khoi miyam se khoi lan namna pamba midina te du lan gi chaktam je amang ata tholokna tan upai lai roi habsu Manipur da Myanmar refugee listing ani henna kuling duna leiramba thengnare hairi Manipur gi governor na hokiba February 13 ta semkiba cabinet subcommittee gi ahan batangka ki oina Manipur gi chingi district manga da survey chathabada Myanmar da gi lo da yadaba moong da refugee listing ani ga jamri marifu Manipur gi tongan ba mafam singda kuling duna leiramba thengnare hairi Manipur Lenga ki Tribal Affairs Minister Letpau Haukip Naluchingba, Water Resources Minister Awangbau Nyumai, Education Minister T.H. Basanta Kumar Yauba Committee Sige, Tizin Humzinba Report Ama, Manipur Police ki IGP Intelligence K. Kavipna, Manipur gi Commissioner Homda Paikhalakpa Amada, Hairiba Data Asi Thengnabane. Miyoi lising aniga chamri marifu asigi manungda miyoi lising amaga chamanifu taretna Technopalda khul tara hundoida leirambane Sandel dana miyoi lising amaga chamaga humputara mangana khul tara linkhatuna leirambane Churachandpur dana miyoi chamaga yankhai marina khul taruk linkhatlaga leirambane aduga Kamjong dana miyoi marina aina yadaba moongda khul taduna leirambane Panba yabadi Manipur da thokliba tangdu leita dabagi fibam asi Myanmar dagi changsilakpa mitop singna thoanbane haina maikai kayadagi phongdorakkiba lekhrabane Thasi ki tara nipan gi ahing nongyaida leimakhong chingmang da leiba Liangmai Nagagi Yum Amma Kuki Singna Mai Tharambagi Thodok Adu Naga Women's Union na akanma moongda yaningdaba phongdorakle Union asina thadorokpa cherol amada yum adu Nagagi yumni hainasu geta chauna iduna thamlibane madu khangna mai thadok lamba haibase yamna hakchina lawi Thodok asi leimakhomgi military base mamangda thokibane Army singna tumina yengduna leithokiba asi yaningde Naga furupna neutral oina leiduna santi purakna ba khonaduna leiribane phibam asida asigumba thawong chatharakpa asi makhatana chatharaklabade tumina yengduna leiroi hairi Churachandpur Kangpokpi amadi Ukhrulgi Jawahar Navodaya Vidyalaya da tamliba Maitei Maheroi Singh lakliba Jungi tang 19 fawbagi manungda mafam chabada transfer tawbinaba parents singgi maikaidagi taksilakle Wafamasi Major Kuldalaiba Manipur Press Club ta pangthokiba paumi singa unaba amada parents mayamgi mahut sinduna irengbam ibungona phongdokhibane mangna makhata na hai hozik lamda masida oiriba phibam masina maram oiduna hairiba district ahum masida leiba Jawahar Navodaya Vidyalaya gi schools sida tamba mahairoi sing khudong chadaba kaya mayokna hale district ahum masida punna mahairoi chamaga kunthra mari tamle mahairoi sing asi tampaki JNV school da athuba matamda transfer tawbinaba parents singi association oina leiriba parents association Maitei students of JNV Ukhrul 1 Senapati 2 Tuinomna mari leinaba singda ayiba cherol oina pisinkiba leire Lagliba June 19 da summer vacation loiba maramna masi nangnanaba mahairoi sing khudong chagadaba mafamda transfer tawbiyo tungda horakliba mahairoi singi khanduna Haizekiba transfer tawbagi wafam adu athuba matamda thabakta onthokpiyo transfer tawroidaba oirabadi atopa khudong chagadaba thabak thorang paikhatpiyo hainaso appeal tarakhe tang ahumdagi horaga koki amadi mitai Kanglup ani gi marakta thokiba lani maram oiraga maruoina Churachandpur Kurkhul Kangpokpi sida leiriba khogi JNB Navodaya Vidyalaya sida leiriba chhatra sing student sing je laik tambada khogi khudong chadaba masina maram oiraga akogi tapak sing da leiriba JNB sing da mari leinaba singna akogi transfer tawbinabagi damakta akoi version punamak sina pullaga akoi ngasi akogi press club sida aina mohut silaga mayang famda haijabani IGAR South ki meeting makhada Mari Suba AR Battalion na Manipur College da hangliba relief camp ta relief material sing mateng pangkhre Mari Suba AR gi commandant Colonel Sandeep Mishra na luching duna pangthokkiba relief material yenthokpa aduda sugnu sero
Napet, More, Sisipur, Amade, Moirang Purel Degi, Lanje Laktuna Lady Bab, Mio Chamaga, Humputarada, Angangna Sanana Potlam Kaya, Amade, Ahal Singi Oiba Potlam Kaya, Amade Kusinake, Makatana Su, Mateng Pankigani Hari. Paugi Marathana, then break among Uluminasi. Admission Open, R&T Institute and Aviation Academy के लाखों session 2023-24 के admission Hausare Institute as the Ministry of Corporate Affairs Government of India na well recognized तौरबा amati 5-year service complete ओइरबा Manipur da amatangairaba Air Hostess Training Institute amani class 12 pass तौरबा Mahairoi Singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tauba yaraba 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course singi khudong chaba lecture course sing adudi international air hostess training airport operation staff training ground handling loina soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes first aid interview preparation zumba class swimming class amati airport visits institute asiki staff single loinana placement assistance ki damag imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 Lana Thauram Malem Taibang Panasida Ekoi Kwaigi Irakta Tinjaramba Laishram Bankim Chandra Atopamaming Abung Mathaina Maginung Sijaraba Imung Manong Sagaina Day Amadi Maruk Mapang Kwai Pumna Mapu Thadok Lamnaga Haukiba Chaychet Tara Hundoi Thataruk Kumja Rising Aniga Kunbu Hundoi Kumja Ingagi Kunga Mangani Panba Leba Popanumita Kamen Loki Aigezang Kunda Tokiba Laibaktiba Thaudokta Taibang Chengjen Loireduna Tengban Mapugi Lekolda Leirang Linam Una Tinkre Lakliba Chaychet Taramapan Thataruk Kumja Rising Aniga Kunbu Hundoi Kumja Ingengi Nongmapanba Ningthauka Banumita Mangani Lehuntam Jaraga Lakliba Chaychet Kungamanga Thataruk Kumja Rising Aniga Kunbu Hundoi Kumja Ingengi Taret Nipan Manomizing Numita Lana Tharom Thokle Numit Asida Leiki Drabagi Tawaina Tengban Mapugi Lekolda Ingna Chikna Lejarunaba Angamba Karadang Langjaduna Taibang Mapugi Ngaklo Khada Sidaba Mapugi Ming Kairol Galunina Katjagadori Thoromasida Ahan Laman Ima Iben Maruk Mapang Amadi Iche Ichal CSO Sing Club Sing Amadi Lamdam Segi Ima Loop Sing Pumnamakna Matam Chana Lingbidaktuna Sidaba Mapugi Ming Kairol Tambiranaba Elite TV Gi Khotangda Pauzenjari Lana Thoramasi Imungi Pibam Namaram Oiduna Imung Manong Neta Club Amadi Khulon Ironaba Laikai Sing CSO Sing Club Sing Amadi Lamdam Sigi Imalup Singalunina Pangthok Jaragani Pauzenjariba Imung Manung Amadi Neta Thoram Mafam Kangla Sangom Sang Awang Lekai Community Hall Imphal East Phone number 7000259973 Amadi 9366576106 Admission Open Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari 11 class Science Arts amasung Commerce Degree College gi na General Course ta BA amasung BSc Professional Degree Course ta BBA amasung BCA ni CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science Arts amasung laboratory taret lising kaya gi larik leraba library ahum quality education bu pamjaba mairoi sing Mama Mapa amasung guardian singna athubada mingchan bi ho sit akaknabani selection test leiroi ahan lakpada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission Open Central Academy Khabam Sumraithong Manipur leiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Mantripurki
कुमसी सहीगी क्लास 9 की अकक्नब सीट खरा अमसुंग क्लास 11 साइंस आर्ट्स अनि असिगी मिंग चनबा हौजरे स्कूल असी यामना मायोन चुमना फगलकलिबा नेशनल थाकी अवार्डी कया पुथोकलिबा मखल मखा कयागी स्टेट एंड नेशनल लेवल कंपटीशन दा गोल्ड मेडलिस्ट अमदी प्राइज विनर पुथोकलिबा स्कूल ने लेबाकी अवाबदा सरुक याबा ओइना क्लास 9 की दी एडमिशन फी अमसुंग ट्यूशन फी लौदना लेमना मिंग चनजगनी क्लास 11 की ओइना AISSE 2023 अमदी ISSLCE 2023 दा 90 PC अमसुंग मसिगी मथक्ता फंगबा अंगांग सिंगी दमक एडमिशन ट्यूशन फी लौदबत नतना टेक्स्ट बुक सु लेमना पिजगनी स्मार्ट क्लास का लोइनना अंगांग सिंगना लाइरिक पागदब मतमदा ट्यूशन चटपगी हाइनबी थादोक हननबा स्ट्रिक्ट ओइना क्लास तौगनी खंगद्रब फावबा ताकपिगनी लेबाकी इरांगी अवाबा नंगलिबा सिंगिदी अखोइना ngamjaba थाकता मतेंग पांगजगनी क्लास 11 की एडमिशन फी लुपा लिसिंग मंगा लोइनना प्रोस्पेक्टस लुपा चनी पुन्ना लुपा लिसिंग मंगा चनी खक्तनी अकुप मोरल की दमक स्कूल की ऑफिस ता तानबियु Imphal East District की ओइना हायर सेकेंडरी एग्जामिनेशन 2023 दा परसेंटेज मसिंग ख्वाइदगी वांगना फर्स्ट डिवीजन द पास तौबा रॉयल एकेडमी ऑफ साइंस वांखै अमदी कोंगबगी क्लास 11 साइंस 2023-24 दा तमनबा एडमिशन प्रोसेस हौजरे अहानबा एडमिशन तौबा सात्र चामदा टेक्स्ट बुक लेमना फंगहनगनी लोइनना एडमिशन फीस लुपा लिसिंग तरुक ओइगनी बस अमसुंग वैन सर्विस न चिंगबगा लोइनना हॉस्टल फैसिलिटी सु लेगनी अकुप्पा मरोल की दमक रॉयल एकेडमी ऑफ साइंस की वांखै ऑफिस दा लाकपियु ब्रेक मतुंग दा मखाताबा पाउ पिजरे ऑल मणिपुर मुस्लिम ऑर्गेनाइजेशन कोऑर्डिनेटिंग कमिटी अमुको के मिदेंग मखादा थौबाल डिस्ट्रिक्ट की तोंगान तोंगान बा मैटे पांगलना खुंदाबा मफम सिंगदा पाक्तकना ngarang numitang khutta maira paiduna human sen sembaga loinana manipur gi saktam kaibe yaroi haiba kholau lauduna khongchang changsinkhre khongjang asibu sogaladuna yairi pokte leiba maitai pangal gi club kungi apunba body ama oiriba united maitai pangal clubs organization UMPCO wangkhem kendrana sinduna fauden wangkhem muslim singa pamolekai kekru sikhong amadi haitroi pokpi loinana organization asina koliba helabok amadi letan pokki local club singna thongtang lonaduna tongan tongan ba mafam singda mioi lising kayana human sen semduna kholau kaya lauke UMPCO wangkhem kendrana sinduna faudel lamadi wangkhem muslim ge local club singna thongdang lorga thobal kasom khulen road ke faudel dagi wangkhem faubagi lambi ge nak yet khutta maira paiduna kholau kaya lauke yaripok singa dasu local club singna thongdang loduna thobal kasom khulel state highway yaripok singi khunja singa khutta maira paiduna lambi gi nak yete human chain semduna manipur gi ngamkhai kaibiyaroi aikhoi santi pami center amade state lengangna athubada warisil ama puraknaba santi hanjilalu haiba thaba placard sing sizina kibaga loinana kholau kaya lauke yaripok bamo lekai amadi yaripok ke krugi khunja singna yaripok bazar da tholaktuna human chain sembaga loinana kholau kaya lauke Sikhong haitroi pokpi hayalabok amade malom dasu khunja singna khutta maira paiduna manipur ge saktam kaibeyaroi aikhoi santi pami long live manipur haiba kholau kaya lauke khongjang adu da saruk yakhiba UMPCO wangkhem kendra ge general secretary singamayum riyajuddin na phungdorokpada manipur mai हौरक्तगे नुमित यांखैने सुरक्लबा फावबदा भारत की प्राइम मिनिस्टर नरेंद्र मोदी ना वाफम अमा फावबा फोंदोक्तना तुमिन लेसिनबा अमदे लमदम असिगी डेलीगेट सिंगना महाकपु उनबा चटपदा अपॉइंटमेंट पीदना US अमदी इजिप्ट चथोखिबगे थवोंग असि अकनबा मोंगदा कंडेम तवे महांगने UN दा इंटरनेशनल योगा डे गा मरी लेनना शांति की पाउजेल पीबा ngakpa फावी मरमदे मसागी लेबाकता मई चाकलबा फावबा तुमिन लेसिलगा मालेम की थाकता शांति की पाउजेल पीबा हाइबसे मतेक जादे मणिपुर की मियामबु यामना वैल्यू लेतना अमदे थर्ड क्लास सिटीजन अमगुमना भारत सरकार ना खलब्रा हाइबा वहंग हंगदबा ngamde अथुबदा मणिपुर शांति हंजिलहनबियो लोइनना हिराम अमतदा मणिपुर की सक्तम कायबियारोय हाइबा वाफम सिंगामयुम रियाजुद्दीन ना फोंदोरके थौबाल डिस्ट्रिक्ट की कैबुंग दसु अमोको के मिदेंग मखादा कैबुंग अपुनबा लुपना सिंदुना मियोय लिसिंग अमा हेनबना खेकमन जीपी की अकोइबदा खुत्ता मेरा पाइदुना मणिपुर की सक्तम कायबियारोय एखोय शांति पामी हाइबा खुलाव कया लाउके थौबाल डिस्ट्रिक्ट की तोंगा तोंगान बा मैटे पांगलना खुंदाबा मफम कया दसु मणिपुर की ngамखै कायबियारोय हाइबा खुलाव सिंग लाउके Minister of India, Mr. Narendra Modi na ngasi Manipur gi chakhiba delegate khudimapur neglect tawduna mahakna akhoi US amadi Egypt tu chathokhiba akhoi atukimatik yamna nungaijade Manipur asi akhoi Bharat ki phiba nungda chalaba matungda state ama oibagi
चप चाबा अधिकार अदु महाकना उत्पी दबगुम महाकना अखोगी मणिपुर गी लेरिबा प्रजा सेक्शन खुदिंगमक असिना वारिबा सिगी वारोइसिन पुरकनरबगी महुत्ता माना योगा गी इवेंट अमेरिका दा यावबा चतखिबा असिना ताकबगी मणिपुर दा लेरिबा प्रजा खुदिंगमक असि महाकना यामना भेलु लेतना लौवी हाइबदु मसिना ताकजरे खुदिंगमक असि अखोई यूनाइटेड मैतै पांगन क्लब्स ऑर्गेनाइजेशन वांखेन एसिना कंडेम तवी लोइना हाइरिबा वारोइसिन असि यामना अथुबा मतमदा भारत सरकार अमदी मणिपुर सरकार न पुनसिंदुना लेरिबा प्रजा सेक्शन खुदिंगमकना वारिबा खुदिंगमक असि येंबिदुना वारोइसिन पुरक All Manipur Muslim Coordinating Committee Amokok ke meeting makhada lamdam asigi maitai pangal taba mafam singda paksana Manipur gi ngamkhai kaibi yaroi haiba khongjang gi saruk ama oina United Maitai Pangal Clubs Organization UMPCO Andro Kendra na su sinduna ngarang Kendra asigi maitai pangal da khun singda khutta maira pairaga human sense semduna kholau kaya laukhre UMPCO Andro Kendra na sinduna maitai pangal taba Kendra asigi khul taret na pulaga masagi khulda natana thangnaba khul sing fauduna mass protest rally chathake ngarian pangal tulihal tobokpi top laikon ningthaunai changamdabi malom na chingba mafam singda maira khongchat amadi human sen pangthoke UMPCO Andro Kendra gi makhada ngarian gi Club singna thongdang lauduna miyamna khutta maira pairaga Manipur gi ngamkai kaibe yaroi haiba kholauga loinana Andro PS fawba chatke Tulihal tawpokpi gi club singna su thongdang lauduna Yairipok bazar fawba Manipur gi ngamkai kaibe yaroi ekhoi santi pami haiba kholau lauduna lakhe Top laikon ningthaunai changamdabi amadi malomdasu Manipur gi apunbagi saktam kaibe yaroi ekhoi santi pami long live Manipur Manipur gi wathok asi India lengakna athubada warisin pubirau no divide hill and valley India government ki divide and rule policy yaningde haina thaba placard sing paiduna amadi slogan kaya lauke khongjang aduda saruk yakhiba UMPCO Andro Kendra gi General Secretary Salima Jatna haikibada Manipur gi matam sangnadagi leminaraklaba furup kayana khundariba lamdam asida santi hanjilarnaba khonabada pangal furupcha singnaso angamba thongdang logani haina asetpa firep lojare India lengangna hojik fawba tuminna yengduna leiba ase pangal khunaina aduki matik pende amadi mase Manipur miyam gi laibak thibane May ohumdagi horaga ngasi fawbada thongdok asida leikhidraba punamakki mafamdasu solidarity uchari Manipur gi tangdu leita draba fibam asida awaba taraba kayagi damaktasu awaba aduda UMPO na saruk yazare Pangal singna hokiba lebaki isu kayada saruk yaduna lakle matungdasu hanba leitana lepkhigani haiba si itihas na sakhine mamangda hokraba pangal ipa ipu sing aduna awalanda Manipur pu kanana ba khona khiba amade laukhiba thodang sing khongjom lan pangal kaya Manipur ima lebaki damak thawai katke British ka mayok nakhiba lan azad hind force panbayai adumapu ngasisu pangal ipa ipu sing adugi irem khak adugi mayai handri haibasi punamakna khangjin bada kanagani khalli amade India lengak nasu khangadabane pangal singi firep karino hairagade Manipur asi asengba mamalebak ni haibasi khudamde aikhoiga lon manaba chakcha yuthak manaba prithibida karamba lebakta leibage sakju manaba Manipur sing natana malemda hanfam suleitaba lakfam suleitaba Furup hairagadi maitai nupi ge asengba ina pokpa Manipur furup singi manungda pangal furup su amani aduna aikhoi mafam sigida sigani amade hingane aikhoina Manipur bu mache tabagi oiba Mongol da laurakpa warepta matam chupagi oina madugi mayokta leigane amade India lengakna warisil purakna ba khonabada karamba firep Laudringai mangoinana Manipur gi stakeholders sing amade Pangal community leaders sing su yahon gadabani haibase Pangal furup ki chapchaba firep ni haike Haukiba megi tang ahumdagi Manipur da tholiba kanglup ki irang asida Bharat ki Prime Minister na tuminna lesinbata natana tongan ba fraternity singasu usinadana lagle Kudamoina hairabada Indian football team na handakta Roshin keba Hero Intercontinental Cup na singbada amuba machugi armband faduna Odisha train accident ge victim singda tribute tawkiba amasung Intercontinental Cup winner oibage Odisha gi CM Navin Patnaik piba bonus reward
1 crore dagi 20 lakhs donate tauke. Asida natana Indian cricket team na handakta London da sanakiba World Test Championship final match tasu amuba machugi armband faduna Odisha gi train accident victim singbu ikai khumnaba amade nungaitaba phongdoke. Adubu thani fazilaglaba Manipur gi crisis asida Indian international footballer amage mayum mai tumna thabikraba amade hockey sanaroi ama lekhidaba yauna thokliba irang asida tongan ba sports fraternity singna tumina leisinbabu yaningdaba phongdokpa oina Bangalore de leiba Manipuri macha anina hoji pangthokliba SAF Championship 2023 game India Pakistan sanagadaba match ke mangoinana Indian national football team bus lakpaki lambida amade stadium manungda silent protest tawkre. ELITETV News Channel asigi oina miyamna email ge khuthangda ipau thabirakpa matamda email address info@elitetv.in da thabiraknaba khanganjare. Masidas natana ELITETV da ipau phongnabagi oina phone number 9402890982 da ipau phaubiraknaba khanganjare. Miyamna su ELITETV gi YouTube channel, Facebook page, Instagram amadi Twitter da su follow tobinaba khanganjare. Loislapada maruiba pau amana bizari. Tyrant Popi amadi Sangaitilda Cookie Militant ni Chingnaba Singa Kulngakpa Kunja Singa Kuthoknabada Cookie Militant ani Chingnaba ani Lekhidre Kulakpa Ohum Soklei. Marakwak Jabom plan tauduna pokai halaga Mitay Pangalgi Naha Ohum Soon Kibaki Thawong MMW ona akan mamoongda yanindaba phongdokre. Amadi Imphal West East amasung Bishnupur District ngasi nimidang wairam pung mga fauba curfew pangthokre. Curfew 10 sindalectri. Hojike onadi ELITETV na pizaba pung mga ge pau lo jari miyeng tabiri basing po omukana kurumjari.